Mayambu khuramjari ngasi Manipuri mapi mayek online class asida aina takchadoriba mayek asigi maming ATIYA. ATIYA haibasi aikhoina malang haina khangnei aduga banglana akash. ATIYA haibasi aikhoina amashu khangnei aikhoina thajaba haitare miyoiba mana nongakhraba matungda ATIYAda thawan meichak oina lei haiba adugumbagi min tawjaraga laujaba ngasigi ATIYA haiba mitei mayek asi mayam miyeng tabiyo. ATIYA sigagi bangla bonamala o lawi. ATIYA sigagi bangla bonamala o aikhoina o haiba khonthok to lai. Hajik miyamgi mamangda aina takchadoriba sina ATIYAgi stroke kayana ibano haibidi probaho kadomdagi chatpano haibasini aina error piraga laiba shumaina tawna iba tai aduga stroke ahumna ATIYA loisalli. Mayam miyeng tabiyo. Asigi makhada aina ijadoriba sina khonthok ani ATIYAgi khonthok ani. ATIYA amana angang aduga ATIYA amana athauba. ATIYA amana angang ATIYAna athauba. Asiga loinana ngasigi online class matang asida loisinjari miyamna egi channel asibu amasum page asibu subscribe tabiyo, like tabiyo, share tabiyo. Miyamgi share amana, like amana, share amana egi ateishu video tawbagi ihun inot pibigani haibasi aigi achet pathajabani miyamba mu khuramjari.